पाक्सिदेमपुम उइबमर उइब पाउ खरा अपडेट तौजरी बीजेपी एक्स सर्विसमैन सेल की कन्वेनर काप्तुन हालमले सेनब मियोय अनि गारी अमसुंग नौबिग कोनना फागतख्रे अयकपुम केसुरजितना लाइसरम रामेश्वरबु नौमैना काप्त्रिङैदा मखोय अनिगी मरक्ता चिन्ता पौदानदुना खना सैनाखिब्रा ngase ayo angan badagi hauraduna tha asigi kunga tarukta laibak sinba thungna pangthokadoriba humbudra mari raksuba republic day thauram ki full dress rehearsal gi damak manipur police department ki araiba person sing imphal mayolda engage tawduna rehearsal da poning sangsindaringai ki cherakta thauram asi loisilakpa ikan kanatna bjp manipur pradesh ki ex serviceman cell ki convener oriba laisram ramesur sahi yankhai gambanga apokpa el nimaibo thawal khetri Makhalaigai ningombam lairaki mafam amada miyoy anigi manungdagi amada nongmaina kapsilambadagi soktuna laikan abada kanba ngamhaudana laikidre tawdogasi matangda Thawal police station ayupung taraga mathoi minute tara tarakpada register tawthun lokhatpa case ki matungina tawdogasi police station asidagi nokpok lomda sumnatagi kilometer amaromda maklapnaba laiba Thawal kedri makhalaigai ningombam lairaki mafam amada ngasi ayupung taraga mathoi irom tarakpada thokibani haire Mafam aduda angaupa masugi Mahindra X UB 300 tongtuna lakiba miyoy ani ki manungdagi amana laikidraba laisram ramesor da tongmaina kapsilam laba matungda makoyani makoyna donglakiba gari asna mafam adudagi khulai thuna nanthokuna chatkibani haire nongmai maruna pantuna soklaba laisram ramesor ras medicity da pokhatuna mahaki thawai kanana bahona ki adubo arembada taki haire thawdogasi ki pau Thawal police na phangbaga panthadana police station asigi officer in charge Inspector KS Dilip Kumar complainant oiduna so motoda case ama register tawduna lakhatke case adugi FIR number 17 clause 1 2023 Thawal PS ni case aji IPC ki section 307 32634 amasong arms A ki section 25 clause 1 clause B ki makhada register tawbani haire loinna case asigi matangda investigation chatana police station asigi sub inspector S Bhupon da sinaki haire Police ki maike de case asi register tawtuna lokhatpaga panthadana satharakpa investigation da laisram rameswar bo nongmaina kaptuna halam khiba miyoy yauna bhaka lakmina ki gari thaurakhiba miyoy adugi khongol leiraki Police na thuna yangna satharakiba investigation da gari adu thaurakhiba miyoy adu Bishnupur district ki kaino thongtak maning lekai dagi hojikna hawo marak irom lekai da leiba naurem ariki ponting elai samu sahi kunga mari suraba miyoy amani haiba khangbangam kibaga loinana Makoyna anina sinaraki bagari adusu recover tawbangam ki haire Pagalaba gari driver da ahan basatha ki bawang pahongda mahakalak minna ki ba masong laisram rameswar da nongmaina kaplam ki ba miyoyadu habom barak irom laikai dagi ayakpom ke sorjit sahi nifuga mari apokpa laikidraba e kunjo ko ba miyoy amani haiba khangbangam baga loinana mahakbo sumhakna sin nakiba nongmaiga konana fagadana pa thabak lokhat ki haire Thawdogasi batangda Thawal district police ki superintendent Zogesandra Haupizam Namhaki office chamber da pangthokiba paugi mifamda thawdogasi ki patangda police na lokhatpa case dagi hauraduna driver amasung gari phagatpagi wafam pamis na phongdoki thawdog thawfam dagi point 32 gi MD case amasu recover tawgi aiba wafam su phongdoki loinana thawdog asila chena badagi phaba phangdriba ayekpam kesorjit masabakna amasung magi imung manung namhakpo athuwa matam da police da case asiga mari leinana surrender tawrukna da SP na pami singi khuthang da phongdoki Thawal district police ki SP na paugi mifam masi pangthokraba matung ikan kanada da ngasi nuidang pung tarilom tarakpada phawa phangdriba e kesurjit ki loina bibo police na case asiga mari lena mayumdagi lokhat ki haire masidagi panthadana e kesurjit masambak Imphal West district police commando unit ki eragai lungda leiba complex da makhungna khongna laktuna surrender tawrakhibani haire magna sangjarakpa matamda license gun point 32 gi pistol ama nongmai asigi magazine ani amasong kapayariba maruma loina rakhi haire Loinana police ki maike dagi su mahana si naramba mobile handset Samsung A70 amasu says daw ki haire Thawthogasi thokraba matungda masigi mayokta ngasi nongtel KRC YVA YAU amasung SECDO na KDWA gi maira paibisinga punna khusamda da wakan mifam phamke wakan mifam asida saruk yakiba singna yumlakta nongmai kaptuna mi hat payaning de aikoi ingna sikna laiba pami Rameswar gi maral karino Mihat pada sina pasing patuna jarak piu haina iba preka sing pai khiba ka loinana iriba wai sing asiso kholau oina lauduna protest tauke ngasi ki thawdok amasu wakat mifam ga mari lena ke di
WA की प्रेसिडेंट खुमनथेम सोमहोना फोंदोखिबदा अयुकी मतमदा युमलक्ता संगलग्रग नोंमेना कापतना मिहात पाइबसी यानिंगदे पुलिसना थौदोक असिगा मरी लेदना मियोय अमा फगले हाइबा ताबदा यामना नुंगाई अदुबो असेंगबा मिहातबा अदुसु अथु मतमदा पुथोक्तना मदिक चापा चराक पिबु हाइके लोनना से मिनिस्टरना असौप थौदांग लौबिदना मिहातबा अदुबुसु पुथोकपदा मतेंग पांगबियु हाना फोंदोखि वकन मिफम अदुदा सरु याखिबसना पुंकुनगा मरीगी मनुंगदा मिहातबसिंग फगतोना मियाम ममांगदा पुथोगो मिहातबसिंग पुथोक्ट्रिबा फावबा असिबा हक्सांग लौदबा मदे मिहातबसिंग पुथोकपा ngamdrabadi क्लबसिंग अमसुंग मैरा पाइबी अमदि लाई कमिटीना खोंजंग क्या संगसिननबकी वारेप होमसे लौरि हाइके अमरोमदा लैखिद्रबगी लोइनबी लाइस्रम ओंगबी निर्मला अमसुंग लैखिद्रबगी अपोकपी ममा लाइस्रम ओंगबी साखीनसु मिहातबा पुथोकपियो रामेश्वर की मराल करीनो हाना पेंदबा वफम क्या सुफोंगदोके ngasi nubidang athengbada phangpa pawgi matungi nadi laikhitrabagi mafamda BJP gi maikeidigi aroiba ikai khumnabo utpaka loina namahagi haksang Zenems ki mokta postmortem examination tawraba matungda aroiba mathau mangam pangthoknanaba lawkhre haire ngasi thokiba misi minagi thaudok asigi matangda official oina confirm tawdriba pawaman haibada e kesurjitna laisram rameswar bot nokmena kapringai gi mang oinana makoini gi marakta RTI application amaga mari leina akanba wai kondada sinta pokdana ki balai ki haire अदुमैनमक हारिबा थौदोक असिगी मतंगददी सबजाबा पाव फंगबा ngamkidre makha tarakwa atopa pawda TS Brinda amasung atai nipan gi matakta tharakwa temporary injunction application reject tawkhre Ana Manipur Police Service ki officer amohramba high school Jamstandagi Thaunawjam Brinda amasung atai atopa nipan gi matakta Deputy Inspector General Range 1 oiba Indian Police Service ki officer Thamting ngasang pana ordinance suite number 41 of 2020 की केस लैरिङैदा नत्रगना मथंगी हियरिंग फाववा मागा मरी लेनबा डिफेमेटरी स्टेटमेंट पिहनदरबा टेम्पररी इंजंक्शन पास तौबिनबा थारकवा एप्लीकेशन अमा सिविल जज सीनियर डिवीजन इम्फाल ईस्ट के निरोजितना रिजेक्ट तौख्रे लोइना थारकलिबा जुडिशियल मेजरलेंस केस नंबर 176 ऑफ 2020 सु डिस्पोज तौख्रे केस असिग मरी लेना निंगसिंग भयाबदी थौनाउजम ब्रिंदागी मयुक्ता हाई कोर्ट ऑफ मणिपुर सो मोदो के कंटेम्प्ट ऑफ कोर्ट अमा कंटेम्प्ट केस Criminal number 1 of 2020 की मखादा लौखटखे केस अदुगी एफिडेविट इन ऑपोजिशन अमा कुमजा लिसिंगनी कुनगी जुलाई 13 का तारीख फाइल तौरखे एफिडेविट अदु डिफेक्टिव लिस्ट लैरिङदा डिफेंडेंट नंबर 2345 अमासोंग 6 वरिबा मॉर्निंग बेल अमासोंग न्यू इंडियन एक्सप्रेस के ओनर अमासोंग पब्लिशर सिंग लोइनना न्यू इंडियन एक्सप्रेस की स्टाफ कोरेस्पोंडेंट प्रशांत मासुमदाना मखोई की पाउसे सिंग द फोंगदोगलाखे Pangal Singh is the list salanana baga mari lainana January kunga taritagi MLA Singh the memorandum bisin bahuragane Pangal Singh is the list salanana baga mari lainana lagriba January sajad kunga taritagi state sida leriba political party single sing basing amadi MLA Singh the memorandum bisin bahuragani han maitai Pangal Selu Tribe Demand Committee na phangdokre ngasi hata golapati de leiba mitai Pangal Selu Tribe Demand Committee MPSTDC gi office da pangthokpa pawgi mifam abada maitai Pangal Selul Tribe Demand Committee की कन्वेनर इस्लाम मककसान हाय MPSTDC न सेंदुना था असिगी सजत कुनगनी थोइदा पीपल कन्वेंशन अमा पांगथोके पीपल कन्वेंशन असिद लौखिबो वारिप की मतुगिना पांगल सिंह एसटी लिस्ट सलहननबगी आहानबा खोंसंग ओइना लागलिबा जनवरी सजत कुनगा तरेतगी पॉलिटिकल पार्टी के लुसिंग बसिंग MLA सिंह उनतना मेमोरेंडम पिसिनबगी खोंजंग हौरगने लोइना MLA सिंह असिद मेमोरेंडम पीदुना लाकथोरिबा Assembly session the Pangal Singh is the list salanana bawa from Puthokpiu Haduna Taxin Gane. Chief Minister Rasu Pangal Singh is the list salan binaba memorandum pisin kiba laikrabani. Handaksu amukana Chief Minister da memorandum pisin hanaba sem sabaloire. Manhai January kun gatari taki sanction gadori ba khongjang asi yamna democratic oiba mongda sanction gani. MLA Singh the memorandum pisin bagi khongjang loira ba matung khulkul da satuna mobilization tawgane. Sadagadaba khongjang Singh matam atuda lauthokani maramaduna khongjang Singh asidam yamnasu mapung phana sawat piduna Manipur asi tribal state ni aina lauthokhan bada thaudang lawiu haike Pangal Singh is the list salanana bag mari leina tha asigi sajat kungani thoida pangthokiba people convention da saruk yaba lakiba Pangal purumakpuso demand committee ki maikedi ki thagat pa phangdoke makha tarakwa atopa pawda airport ta mi gi saru polang phangle indoor gi Devi Ahilya vai Olgar International Airport premise manungda migi saru falanga mafangle madu ngarang nubidang fangkibani marik sumna thijili ana aerodrome police are sanjoy suklana agency da haike skeleton adu forensic science laboratory FSL ni yangsin na bagida magtha khrabani saru falang adu topi gira na tagana nupa gira khangbangamdre aroibeda content sing asiki markui ba pau khara asiba pau damjariba
Manipur Local News YouTube channel asidagi yangbiriba punama padhagasari. Channel asina domda kanarabadi subscribe tawidribasina subscribe tawiramo loinana like and share tawusu kawi kanupna makpo amukhana thagasari.